Asi phone ki ba tongan tongan ba pausi sing amadi social media ki pausing ki update pijari ahan bada maroi ba pau Myanmar da PDF TNLA ki apun ba khutpu ga military army ga akan mong da khut thongna khare MLA Pomilal Haukip Indian citizen nate haiba mayek sengna panduna disqualify tongna ba taksin kre Moreda police commando ki personnel ani hat khibagi case da NIA na fakhiba kuki NP ki spokesperson court na bail da thadokre Nambol da kunthrom de suba AR da ambush tawkhibada chenaba PLA ki cadre ani Guwahati dagi fare assembly ki nga masinjak amadi leikol gi har leibada lupa crore 8 hena kaithokre haribasi tigalagani Tabak hapkani haiduna miyamdagi sel sabi nupi ama fare state asida PR thamjin kibedagi MLA sing punsinduna makatana kari tawsige haina khanabagi chang yamna nemle haina speaker Saityavartana phondorali irang nemtharak labanina miyamna pamnariba popular government laklagani thajai haina nongthombam birena phondokre lamgi wahaudagi lekai ani mungnarakbadagi police na tiar gas kaptuna tankhai khre Manipur thugainaba honabagi phirep hongdriba muibhana Chomdalda lakani haribasi June 19 gi thodok adugi observation committee na tumina leithokadra haina nando luwangna phongdorakli ZUF amadi IM kut thongnakiba yaningdaba phongdorakli constituency anida voter list chanbasing mirep oibe yaroi haina Supreme Court na order tawrakli AIR Imphal da thadogi program sandoklagani hairi British na chatharakpa chatharamba system adumak ngasi su India lengakna Manipur da chathari Paul Sandongna Pijari Myanmar da military army amadi PDF TNLA gi apunba khutpu singa akan mamongda khut thongnari hojik phawbada TNLA gi camp singda military army na Thape village in Monastery township ta military army na bom chamanga gi mathakta thadakre bom thadaba asida miyoi kun gi mathakta asuk apan thokle hari Mekwe region da military army ga PDF singa akan mamongda khut thongnaba asida hojik phawbagi oina military army na rebel sing amadi terrorist singna loksil Mopam sing tamna loksilakpa ngamkhibaga loinana rebel singa akan mamongda hojiksu khut thongnari hojik phawba khut thongnaba asida PDF amadi TNL ge apunba khutpu singi marakta miyoi 10 ge matakta laikhidre haina pawasina makhatari Hojik Pauchegi Pausing amuk sandongna pijari Churachandpur district ke High Court Kendra ki BJP MLA Pomilal Haukip disqualify tawgadabani haina maitai amadi thadok tribe ki activist anina chena humpu humdoi panba affidavit ama Governor Ajay Kumar Balada piduna taksin kre affidavit aduda MLA Pomilal Haukip Indian citizen ama natte haiba wafam sing utpaga loinana mahak MLA ama oifam thokte haina supalli hanagi chief minister Nongthombam Biren gi mathakta singna duna wafam kaya phongna laubada natana kuki singi tokhaiba administration demand tawbada yamna maru oiba political figure ama oriba Churachandpur district ke High Court Kendra ki BJP MLA Pomilal Haukipu MLA dagi disqualify tawgadabani haina maram piba sena humpumdoi panba affidavit ama thado community gi activist T Michael Lamjathang Haukip sahi kuntraumdoi amasung maitai community gi activist mayang lambam Bobby Mitai sahi nipuni toina punna khuyek piduna Governor Ajay Kumar Balada pisinkhibani T Michael Lamjathang Haukip amasung mayang lambam Bobby anina Governor da pisinkhiba affidavit adugi warol palladuna NDTV na hai thado amadi maitai community gi activist ani gi maikai dagi pisinkhiba affidavit aduda lebak asida pangthokpa mikhal thengnanaba amadi MLA ama oiba haibasi lebak asigi citizen soidana oigadabani foreigner natraga Indian citizen nataba miyoi amana matau karamna MLA oigadoribano haibo wafam su palli affidavit adugi makha tarakpada Pomilal Haukipna Election Commission of India da pisinkiba cherolda pankhiba mahaki date of birth ta mahak Churachandpur district ki Gangpijang khulda kumja lising amaga chamapan humbudra mari gi June kulumdoi da pokpani haina palli mahak masagi Sahi kumja lising chamapan marifudra ni toidagi mikhalda saruk yabagi ayaba leire hairagasu ahanba oina kumja lising ani kunma thoida mahak voter list ta enroll tawki matam aduda mahak masagi chahi 93 sure hariba asi mahakna High Court mikhal thengnagadaba chahi ama watlingai matamdani ahanba oina kumja lisingani kunmathoi lisingani kunithoida Pomilal Haukip amasung mahaki imung manunggi miyoising ahanba oina voter list ta yawrakhi yamna nungairiba wafamdi Pomilal Haukip masagi chahi 93 sure haina record yauraga mahaki masanupi gi chahi na record chahi 92 ni haina palli mapa amasung masagi chahi Mari khaktamak khenariba asi angakpa amani amaronda masagi chahi 63
ngakpigani nifu taruk suraba forward pomilan haukip voter list ta yawramdaba asi asuk kuiba matam mahak kadaida leirurabage haina su affidavit aduda palli manipur da kumja lisingani ahumda any cookie tribe st list ta chandringai mamangda any cookie tribe st list ta chankhraba asam gi kendra amadagi mahaki ming amadi transfer torupagi wafam su leite manipur gi matangda kumja lisingam chamapan yankhai tarukta parliament ta sub tribe khudingmak tribal group amani any naga tribe amasung any cookie tribes hariba manungda challi hariba specify toba laiki masigi matangda matamadugi mp risang kaisingna naga amasung cookie sub tribes sing local miyamna khangnaba masagi maming adumak laijai haibo wafam su pukhatki madugi matangda matamadugi union law minister hari Besayat Assam amasung Manipur anigi marakta cookie amasung Naga tribes ki matangda leiriba khenaba wafam thamladuna Assam gi oina cookie sub tribe khudingmak any cookie tribe ki makhada lei adubo Manipur gi oina di sub tribe khudingmak ki tongan ba maming lejai masini khenariba asi haina phongdokladuna masi pumnamak state government amasung classes commission recommend torupagi matung ina oibani masida discrimination ki wafam leite haina law minister na pakhum pikhiba leiki state asida thokeba kangluki irang manung ing kumja lisingani kunmari gi January thada Tengnopal district ki Moria area da Manipur police commando gi president ani hatkibagi thodokta chenabadagi NIA na unlawful activities act ki makhada phakiba kuki NP gi spokesperson Thanmilan Mante Guwahati High Court na belda thadokre hokiba sogol chen numita Guwahati High Court ki justice Michael Jasthan Khoma amasung Anjuman Monica tagi bench amana Kuki NP ki spokesperson asi bel pikhibani miyoi asi ingkumja lisingani kunmari gi January 13 More Bazar da police commando gi personnel ani plan togduna hat khebagi thodokta Chennai haina NIA na miyoi asi gi matakta UAPA gi makhada case lokatuna wang pahang tawbagi thabak chathakibani NIA gi report aduda thodok aduga mari lainana Waikhom Rohit koba amasu palli adubu hearing aduda court asi gi maikei dagi NIA na FIR asida paliba Rohit ki role asi matangda mayek sengna pande NIA na local lagliba FIR aduda cookie militant singi role singi matangda su palli maramaduna cookie NP gi spokesperson asigi matakta siriba maral sing asi reasonable oide haina lupa lakh anigi belda bonam sung senfam asiga manaba CU riti da bill pikhibani adumakpu NIA na thodo aduga mari lainana darkar leiba matamda NIA da report togodabani panbe yabadi ingkumja lisingani kunmari gi January 13 More town da leiba IRB post amasung command kan kondong lairembida leiba IRB da bom amasung nongmai kapsinduna attack tawbagi thodok sing leiki More Bazar da thokiba nongmai kapnabagi thodok aduda Manipur police ki commando gi W Somorjit amasung Takhelambam Sailesor koba personnel ani leiki de commando personnel ani asi lekidabaga loinana NIA na cookie NP gi spokesperson Thanmilan Mante asibu phaduna mahaki matakta FIR lokhatuna case asiga mari lenana inquiry chatharakibani Tha asigi taramapalgi numidang wairam pung mga makhairom taba matamda Bisnupur district ki Nambol police station na konba mafam Nambol sabal laikai gi tidim lambida Imphal dagi 407 mini tata amada Bisnupur tamna haitharakiba kunthra humdoi suba Assam Rifles ki kangbu amada ambush tawduna JCO ama yauna AR gi personnel ani hatkhiba aduga mangana sogon khiba thodok aduda mapungmoina chenabani haiba miyoi ani Assam gi Guwahati dagi fare haina Assam police ki paw amana pongdorali Pawasina makatan hai makoi ani ngarang Guwahati dagi jaga amadagi fakhibani haidi adubu karamba mafamdagi fakhibano haibadudi chapchana phongdorakdri pharaba miyoi ani adudi Thongram Sadananda Elias Ngasik Elias Korakpum chahi 19 amasung Songtham Mahesh Elias Momo Elias Amo chahi 52 kawi Songtham Mahesh asi PLA gi senior cadre amani mahak 1940 gi matamda organization asiga loina rakhibani miyoi asi crime branch police station Guwahati Assam gi matungina fakhibani Guwahati dagi ambush asida chenaba miyoi ani fakhibasi hokiba September 13 da Imphal West ki Kamong dagi combined security force na ambush aduda hakthengna na chenabani haiba khundongbam Ojit chahi 93 apokpa laikhidraba mani kauba awang laikan thabi laikai dagi miyoi amasu phakiba adugi matungdani hairi marak asida security singna RPF PLA gi khangembam thoiba Elias thoi chahi 94 kauba Bisnupur district ki Kumbi Setupur ward number 2 da leiba miyoi ama tera urak checkpoint dagi fare hairi
Manipur Legislative Assembly da nga machinjak leiba amadi leikolgi har leibada lupa karor taret hena kaithokre haina maral sirak liba asi tigalagani maral leiba khudingmak lemna tharoi haina Manipur Legislative Assembly gi Speaker Thoksom Satya Bradana Jai School Singakham Lairakta leiba Sri Gopal Dev Laisram amasung Kangsang nongna sengpatuna sangabagi thorongga mari leinana paumisingda phongdokre mahangna hai social media da Manipur Legislative Assembly da lupa karor kaya sijinna thokibagi voucher Thagalagle hariba asigi matangda yengsinba haure hauji phawbagi oina adugumba thabak tawkhibagi khudam amata leiba thengnadri adubu makhatana ticket pagi thabak chathagi gani karigumba aranba tawba yaramlagadi chenaba sing amata lemna tharoi paw aranba thawoina chathaba oiramlabasu paw sandokliba miyoi sing aduju lemna tharoi haujik lengak leitabana MLA sing amaga paw phawnadana leiriba asi afaba nate khanbadagi punsinba haurakpada kanagumba kharana thugainaba kanna honari asigumba aranba paw asi sandoklaga mingchat thinaba honarak pasi laibak thibani haiki thabak happy gani haiduna miyamdagi sel chabi yang thangdagi nupi ama fare haina People's Action for National Democratic Movement pandamna thadok pachirol amana phongdorali pandamgi Secretary General S Broje na thadok pachirol amada corruption free ONC haiduna kanna lauringai chairakta miyamdagi sel chabi nupi ama pandamna fare kumjali singani kunmari gi December 12 da N Biren koba miyoi amana pandamda wakalakpagi matung inna hiang thangdagi nupi amana mahaki machanupa gi thabak happy gani haiduna punna lupa lakh kun lobi khraga thabakchu hapaktre selsu halu yadre haiba khangba ngamki seladu thobada mateng khara pangbiyu haina pandamda wakalaki thodok aduda chenari ba pumba kokotuna wahang pang Chatharaba wari wakhong sing khangba ngamki kumjali singani 13 ki August 15 da N Biren gi machanupa bo All Manipur Cooperative Union gi Cooperative Inspector happy gani haina sel loba hauki mathang loraba matungda lupa lakh kun yoksinki Biren masana Nakhoinabu pham asi hapak ngamgadra haibada achouba amagi kwata da hapkadabani hairaki sel lokraba tungda ngasi phawba thabaksu hapirakidre selsu handokpirakidre Makoigi khutpu asi asumna thabak tongningbana ngauraba kayadagi senpham chauna loba loinana lounaba koithi thiduna leire haibasu khangba ngamle asigumba leibaki yeknaba oiraba apangba natraga macha masubu semningba kayadagi thaja hallaga sel chabi kayasu leire makoi asigi mathakta yengsinba matam oire cherol asin makhata aduna hai makoi masana tawruba pumba masana yajare senpham asi singlage haina stamp paper da khujek pikhiba kayasu leire masagi statement kayasu record leiri lagliba September 13 fawgi manungda senpham asi lawruriba sel mapu aduda singdoktrabadi hena kanba legal action lownaba thabak paikhatlagani Haujik irang asi khara makai nemtarak labanina miyamna pamnariba popular government adusu soidana laklagani haibagi thajaba lei haina hanagi chief minister Nongthombam Birena phongdokre wafam asi Manipur gi maming leiraba club ama oiriba Neroka FC na sahi humpu mapung pharakpagi Diamond Jubilee thoramda phongdokhibani Changakphum Bazar Laifam Sipaida leiba North East Reorganizing Cultural Association Football Club na sinduna Changakphum lampakta pangthokiba thoram aduda former chief minister Nongthombam Biren Lamlai Kendra gi MLA Tabam Ibomcha Babina Diagnostic ki Managing Director Dr. Thangjam Dabali amsung Neroka FC gi President Waikom Kendra gi MLA Thangjam Arun Kumar na Mithunglen Singh oina saruk yakhibaga loinana club asigi hanba Ahan Laman Singh hanagi coach amasung player singna saruk yaki toromadugi manung channa club asigi hana thau puramba laikhidraba singi mapamda laisukatuna ikai khumnaba utki amadi makhoigi imung manung singda achamba khudol sing tamki toromaduga mari leinana hanagi CM Birena makhatana hai India gi oina football masana da Manipur macha singna mangjil thana chali Neroka FC asi ngallingai matamdagi ahal laman singna kathokpaga loinana wana honarakpana ngasi thak asi yorakpani club asina I League saruk yaba horakpa matamda selthumgi awaba kaya mayoknaki adubu matam kharagi tungda mahangna chief minister oiringaida Manipur dagi I League ta saruk yaba timda lupa karor amamamgi senpham piragani haina lengakna laukthokibadagi khara makai saphaki masagi masijigi matakta BJP lengak lakpadagi national amadi international gi thakta chanarui singda pension scheme na singba kanaraba kaya amasu hawdokhibani Manipur gi oina international level da football ground da taramathoi semgatnaba honaba aduda haujik taretti semba haure Neroka gi oinasu mafam chaba leibaga semnaba honaragani haiki
Imphal West District ki Sengmai Police Station ki manung channa Sengmai AC da Moibung Khunau amadi Khulkhul makha lekai ani gi marakta lamgi wahaudagi nakal ani gi marakta yamna chauna mungnarakpagi thodok thokpadagi police ki kanguna tear gas kaptuna pamdaba thodok sing thoktana ba tan khaikre pause sna phangba pawgi matung ina thokriba thodok asi haukiba mamang sahida Khulkhul amadi Moibung Khunau lekai ani gi lamkhai marakta cheliba lokhong asi Moibung Khunau hariba lekai asina phunjillakpadagi kothoknaba Khulkhul makha lekai gi mi singna honarubadagi ngarang nungthil pung ani minute nimpu manga taba matamda lekai ani gi marakta yamna chauna muknabagi thorakpadagi police na matam chana laktuna tear gas na singba kaptuna nakal ani maki miyoi sing tankhaiduna pamdaba thodok sing thon khidre hojik phawbagi oinadi nakal ani gi marakta asopan phangbagi paw leitri loinana makha tana khana chainabagi thabak thoktanabagi damak Sekmai police ki maikei akanba section thorang sing lokhakre Manipur da thokliba sahi ani makhai faraklaba irang asina maram oiduna relief camp singda miyoi kaya awana khangduna leiringai cherak asida sahi asigi sangai festival chauna pangthoknaba sili langliba asi chumlibara amadi Manipur gi apunba saktam thugaina bohonariba NNCN IM gi lusingba thungalen muibana October 22 da mahaki pongnafam somdal da lakani hariba asi sahi khudingi June 19 gi thodok adubu observation toriba singna tuminna leithokadra haina amukogi hanagi president Phairoijam Nando Luangna Phongdokre wafam asi All Manipur United Clubs Organization amukogi lisingani kunmanga lisingani kuntaret ki nongna thaupugadaba sing wasak lobugi thoranga mari leinana saruk yakiba Nando Luangna phongdokibani nongna amukogi thaupugadaba sing khankraba sing adudi Sorok Khaibum Sanjoina President Pratap Laisang Temna Secretary General nongna thaupugadoriba Organizing Secretary amadi Executive Member singsu ngasi wasak lauki kwa kaithelda leiba amukogi public hall da pangthokiba general body meeting amada nongna thaupugadaba sing wasak lobagi thorom aduda hanagi amukogi president Nando Luangna thoramgi mayai tangbal famki Nando Luangna mahaki warol thamladuna phongthokibada NNCN IM gi leader thongalen muiba lagliba October 22 da mahaki pongnapam urkhulgi somdalda lakadoriba asi karai maramgino haiba wang thorakli amuko asimak Manipurgi apunbagi saktam thugainaba yawba wafamda NNCN IM amadi India lengaki marakta Kuyek pinaba adudagi kumja lisingon chamapan maripu tarat ki August marida miyamga loinana sangsin kiba asobo khongjang adudagi miyamna khangna kiba organization amani haiki mangna makhatana hai NNCN IM gi lusingba muiba ngasi su mahaki famdagi taba leite Manipur gi apunbagi saktam thugainaba phirep hongbasu leitri Manipur gi apunbagi saktam kaiba yaroi haina June 19 gi khongjang Manipur miyamna sangsin kiba matam adudagi ngasi phawba leikidraba thawaising sangsin kiba khongjang kaya adu mipum khudingmakna ningsingbam thokli lamdam asida paliba president rule lengak asina Bharat lengaki mamangda Manipur irang leitre haina utnanaba amadi amaromdana irang leitre hairabadi miyamna popular government thamgadabani haina demand torokpa yai haina khanduna power painabagi damak irang thoknaba manba thawngsing asi Manipur miyamna karamna mayoknagadage haiba wakalon khanthaminasi hainasu phongdoki None amadi Tamenglong district ta handak Jaliangrong United Front ZUF amadi National Socialist Council of Nagaland Isaac Moiva NNCN IM gi marakta khut thongnakibagi thong adubu Jaliangrong Inpui community gi apex body oiriba Joint Tribes Council Manipurna akanba mongda yaningdaba phongdorakli council asina thadorokpa chirol amada mi taba kungang chingda nakal ani khut thongnarakpana misam miyamda chauna mi paiba pokhale chap manaba furuk amagi tongan ba loop anina mato asumna thengkhang kayarakta khut thongnarakpasi ningba kainingai ni India government ka ceasefire agreement kuyek pinaduna leiriba loop anina matung tarakpada asigumba thodok thohandanaba honabiu misam miyambo mipaiba pohanba yaba mawongda inai tabagi thodok thoganbagi mahutta ningthina wari sanaraga nakal ani yasinaba puraknaba honabiu haina makha tarakli Tongan ma constituency anida voter list chanba miyoi sing mikhalda mirep oibe yaroi haina Supreme Court of India na phongdokre Uttarakhand gi State Election Commission na file torokiba appeal petition ama dismiss torduna Supreme Court na haiki constituency anida voter list chanba miyoi sing mikhalda mirep oibe yaroi Uttarakhand gi State Election Commission na asigumba makhalgi miyoi ama mirep ohenaba thorang lokhalak lambagi damak lupa lakh ani fine oina thinabasu khanghanki State Election Commission gi thong adu yaningdaba phongdokladuna Uttarakhand High Court na haiki madudi State Election Commission na lokhalak liba
ꯂꯩꯕ ꯊꯧꯔꯥꯡ ꯑꯗꯨ ꯎꯠꯇꯔꯥꯈꯟꯗ ꯄꯟꯆꯥꯌꯦꯇꯤ ꯔꯥꯖ ꯑꯦꯛ 2013ꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯧꯑꯣꯡ ꯑꯣꯏꯕꯅ ꯌꯥꯐꯝ ꯊꯣꯛꯇꯦ꯫ ꯍꯥꯏ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯤꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯁꯨꯄ꯭रीम कोर्टता वाकꯠꯂꯛꯈꯤꯕꯅꯤ꯫ हाई कोर्ट की वारोल अदुबु सौगꯠꯂꯗुना सुप्रीम कोर्टना हाइखि मदुदि लेबाक असिदा चटनरिबा लॉगी मायोक्ता स्टेट इलेक्शन कमिशनना करिगुम्बा मखलगी थौरांग अमता लौखटपा यारोय। सुप्रीम कोर्ट की वायल पीखरबा तुंगदा कांग्रेसना बीजेपी अमदि स्टेट इलेक्शन कमिशनबु अकनबा मोंगदा यानिंगदबा फोंदोखि। सोशल मीडियादा थागलकपा वारोल अमदा कांग्रेसना हाइखि मदुदि बीजेपी ना लेबाक असिगी मफम पुमनामक्ता भोट हुरानबगी थवोंग चथरे हाइबा सुप्रीम कोर्ट की वारोल असिना मयेक सेंगना ताकले। बीजेपी ना वोटर सिंगी मिंग होंदोक होंजिन तौरगा तोंगान तोंगानबा कंस्टिट्युएंसी सिंगी वोटर लिस्टा यहोनबा थौरांग अमा मतम कयागी ममांगदगी लोकतुना लाकली हाइनसु कांग्रेसना मराल सिखि। मणिपुरदा खुंदारिबा येलो फुरुप सिंगी लोनदा मतम सांगना ऑल इंडिया रेडियो इम्फालना पुंगसिंग खाइदोक्तुना छंदोक्लंबा प्रोग्राम सिंग थोक्लेबा इरांग असिना मरम ओइदुना खुदोंचादबा खरदगी कक्थटखरबगी तुंगदा ऑल इंडिया रेडियो इम्फालदा थादो फुरुपकी ओइबा प्रोग्राम नौना अमुक छंदोक्पा हौरगनी हाइरि। हिरमसिगा मरी लेनना ऑल इंडिया रेडियो इम्फाल अमसुंग थादो एनपीगी मरक्ता ऐतिहासिक ओइबा मोंगदा एग्रीमेंट अमा इनखरे। एग्रीमेंट असिना नुंगतीगी थादो फुरुपकी ओइबा मिनिट 30 की ओइबा थादो लोनदा छंदोक्पा प्रोग्राम सिंग AIR ना ब्रॉडकास्ट तौबा हौरगनी। थरमसिगी दमक टेमना थादो यूनिट की ओइबा स्टाफ 19 यावबा पार्टिसिपेंट खनगतुना थादोगी ओइबा प्रोग्राम असी मथंग थागी 15 छंदोक्पा हौरगनी। प्रोग्राम असी छंदोक्पा हौबगा लोइनना मणिपुर पीस मास्टर मिंगथोन फंगख्रबा थादोगी लुसिंगबा नेखाम जेमहावबु निंगसिंगबा ओइना महाकना थादोगसिंगी दमक्ता होनरंबसिंग निंगसिंगदुना मणिपुरदा अपुनबगी मयोन पुरकनबगी थौरमसिंग पांगथोकनी हाइरि। इन कुमजा लिसिंग अमगा चनिपान मणिपुर माथोइदगी ब्रिटिशना मणिपुरदा चथरंबा सिस्टम अदुमक ngasisu इंडिया लेंगांगना मणिपुर की मथक्ता चथरी हाइना अमुकोगी नौना खल्लबा प्रेसिडेंट सोरोखाइबम संजोइना फोंदोरली। क्वाकैथेलदा लेबा अमुकोगी पब्लिक हॉलदा पांगथोकिबा थोरमदुगा मरी लेनना नौना प्रेसिडेंट की फम पुगदौरिबा सोरोखाइबम संजोइना फोंदोकपदा मणिपुरबु इंडियाना लौसनखरबा तुंग सांगलबा चही चा कया असि इंडिया गवर्नमेंटना मणिपुरबु कांगखोंग चाहेंदुना थंबगी थौंग यानिंगदे। मणिपुर ngasiदी इंडिया दा तिल्लुबदगी हिरम खुदिंगदा सोथदुना अकीबा मणिपुर ओइरे। हौजिकसु इंडिया गवर्नमेंटना मणिपुर मियामबु अवाबा पीबगी थबक चथरी। इंडिया लेंगांगना मणिपुरदा येंगलिबा मिट्येंग अमुकोना हक्सिन लौई हाइबगा लोइनना मणिपुर मियामना ngasi थेंगनरिबा सिस्टम खुदिंगमक आर्टिफिशियल ओइबा अमदी colonial expansion की मखादा ब्रिटिश ना लिसिंग चनिपान मणिपुर 18 लमदम असिदा चथरंबा मियामबु नमथनबगी चनबी अदु अमुक हना इंडिया लेंगांगना नौहौनना लिसिंग अमगा चमापन निफु मापलदगी अमुक चथरकपनी लौई। मणिपुरदा हौकिबा कुमजा लिसिंग अने कुलुमदगी मे अहुमदगी हौदुना ngasi फावबा चथरिबा इरांग असि इंडिया लेंगांगना लोइसिनगे खल्लबदी नहाना लोइसिनबा यारंबने। मसिदगी हेना चावबा इंडिया की तोंगान तोंगानबा मफम कयादा थोखरे अदुबु अथुबा मतमदा अदुमक वारिसिन पुरकपा ngamखिबा ngakतनी। नेपालदा हंदकता नहासिंगना हौकिबा इहौ अदुगुम हौरकपा ngairibara हाइनसु हंखि। अमुको हेक साफोंगलकपा मतमदगी हौदुना ngasi फावबा सिंग अमसुंग तम अनिगी खेनबा थमदना मियामगा पुन्ना चमिनदुना मतम मतमगी ओइबा इशू कयादा सरुक यादुना लाकली हाइनसु मखा ताखि। मणिपुरदा हौजिक ओइरगलिबा लॉ एंड ऑर्डर की फिबम येंगलगा यूनियन होम मिनिस्ट्री ना पुलिस स्टेशन 13 ना कोनबा मफम नतना मणिपुर की मफम पुमनमक्ता थंबा आर्म फोर्सेस स्पेशल पावर एक्ट अप्सपा की मतम था तरुक अमगा सांगदोखरे। यूनियन होम मिनिस्ट्री ना थोकिबा नोटिफिकेशन अमगी मतुंग इन्ना अक्टोबर अमदगी हौरगा था तरुक मखा ताना अप्सपा चलाइरगनी। डिस्टर्ब एरिया स्टेटस की मखादा अप्सपा चनहलिबा मफम सिंगी मनुंगदा इम्फाल लमफेल सिंजमई पाटसोय वांगोय हियांग हैंगांग इरिलबुंग थौबाल नंबोल अमसुंग कक्चिंग यावना कुमजा लिसिंग अने कुलुमदोगी मे अहुमदगी कांगलुकी हानत सुनबा थोक्तुना मणिपुरदा मियोय चनीगे तरुक हेना सीख्रबा मतुंगदा एन बीरेन सिंह ना चीफ मिनिस्टर की फम थादोखिबदगी फेब्रुवारी की तांग 19 दगी प्रेसिडेंट रूल चलाइदुना लाखिबने। कुमजा लिसिंग अने मरीदगी लिसिंग अने कुनिथोय फावबा इम्फाल म्युनिसिपैलिटी एरिया यावदना मणिपुर की मफम पुमनमक डिस्टर्ब एरिया नि हाइना लौथोकी। कुमजा लिसिंग अने कुनिथोय की अप्रैल थादा मणिपुर लेंगांगना इम्फाल वेस्ट डिस्ट्रिक्ट की पुलिस स्टेशन 3 इम्फाल ईस्ट डिस्ट्रिक्ट की पुलिस स्टेशन 3
loinana Thawal Bisnupur Kaksing amadi Jiribam district ki police station amamamna konba mafam singdagi disturb area status loktoki kumjali singani kunmari gi October thada Manipur lengangna police station taramapan na konba mafam natana state asigi mafam pumna makta amuk hanna apspa chana hanki state asida hojik oriba pibam yenglaga home ministry na apspa gi matam changdo halakpani hairi Makatarapa Aroiba Pauda editorial column dagi Machangoiba Pau Lokochari, Changwa Chatpi Chanaroi Chandorakpa, View Wangnaba Chamjaraba Miamda Namtak Toba Lepu. Lebak Asigi Prime Minister Narendra Modi na Kumjali Singani Tarataruki November Nipanda Matamadugi Lupa Chamanga Chatpi Amasung Lupa Lising Ama Chatpi Currency Note Sing Chanaroi Haina Ahing Nongyaida Loktoraki. Demonetization gi matam aduda lebak asigi citizen sing aduki matik wanaki anoba mahut onanaba khudong chaba phangdraba mioi kyana currency note sing chabun mai thabagi video footage fawba social media da viral oiraki thong adu black money phagatnaba aduga fake currency gi wathok loisinduna terrorism funding singda strike tawba amadi lebak asida digital economy Chana Hanabagi Thorangi Makada, Chatarakibani, Haina, government at Lautoki, Ahing Nongyai Dumaktada, Lautorapa Oibana, Indiagi currency Chada, IT6, Hena, Chana Hankide, Chana Kidre, Haina, Lautokraba, currency sing adu, Bang Amasung ATM sing that Mahut Sinanabagi Damak, deposit Tahonki, Lebak Asigi, Oina, Mui Karor, Ama, Henbana, Akagnaba Bang Karakaktada, Makogi Yumda, Lainakiba, Chana Draba, currency adu, Ontok Honanaba, Bang singi Mamangda, Yamna Sangna Paring, Lemnaki, Miyamadugi, Miche adu, BJP Lusing Bakayana Taraga Awawa Kanki, Yamna Tuna, RBI na Lupachamanga, Amadi Lising Anigi Not Sing Putoraki Adubu, Demonetization gi chaitheng adudi chahi ani ahum hena laiki asumna miyamna khangprek khanganba aduga hanagi awaba nangkiba kudong chadaba mayam thengna khin khiba adu ida tongduna yawbadawna lairingaida kanagumba kharana haukiba numit kharani asida chamanga chatpi notching lakleba September 13 asidagi chanararoi haiba posting pausing social media da thagat naraki Manipur da social media ge platform sijinadaba miyoi yamna lai Makoina social media platform gi pausing adu achumba government ke order ni haina thajai maduna maram oiraga lebak asigi miyamna chawga chatpi chanararoi haibasi chumbra haibo wahang kya marum social media da hangnaraki masigi maru oiba maramdi lisingani 13 ta khangprek khangkiba monetization gi wathok adunani miyamna pakhatkadaba nungairoidaba amasung pak sanna yengnaragadaba asigumba makalgi e pausing asi social media da thadorakpani masina maram Oiduna chamamnaba pokhatliba amasung government ki thabak thoram singi matik mayai hanthahannaba aronba thawrang amani adugumlaba mayam sing asi karigi damakta cyber crime unit singna fadribano hanglali makoibu matam chana cherak pihogdragadi miyamna nungairoidaba makhalgi e paw kaya marum thadorakani masi lebak asigi oina mangjabani social media da thadorakpa e paw khudingmak miyamna achumbani natraga aranbani haibasi khandokpa yamna lui khunai gi mayokta thabak tawba kangbuna ngaihak leitana miyam na pamnagadaba e paw kaya marum lana isinduna sajinnaba news channel singda sandokli tha kharagi mamangdasu pensioner singi thagi pension hengatlagani hal oraba singda tha amagi lupa lising nipan pension piragani haiba aranba paw mayam ama social media singda sandorakiba leikre paw sing sandorakliba website sing adu kona thigatpadadi hektamak mangkhiba thokdok su adum thengnari maramaduna ekhoi iramdamgi marakta lehengadaba pharak turaki paw mayam ama sandoklaga leiri hariba pausing adu sandokliba kangbu adu action lobagi paudi ita tade lengang na karimata toroktabana maram oiduna currency chana handabagi paw asi amuk hana sandorokpani haiba yai handakdi India government su miyamgi pendabagi kholaw mayam asi tabadawna tawri lupa chawga chapi currency chanararoi haiba wafamdu aranbani haina sengdoraki masigi su mathakta Manipur gumba state ta miyamna sel achoiba leitabagi awaba mayoknariba siju kokhanaba notification ama thorakpasu thengnai ATM booth singda chama amasung chani chatpigi currency note sing sungsoi soidana hapkadabani haina notification aduda palli lebak asida apikba currency note sing phangdabagi wathok asi kusilagle lupa chamanga chatpi note ama puthok dukanda lupa chanigi pot leiraga lupa chahum haningai leitabagi wathok asi Manipur dadi yamna toina thokle lupa chani
ꯆꯠꯄꯤ ꯑꯃ ꯊꯥꯗꯔꯒ ꯆꯥꯝꯃ ꯌꯥꯡꯈꯩ ꯍꯜꯂꯛꯎ ꯍꯥꯏꯕꯗ ꯍꯟꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯨꯄꯥ ꯑꯃꯗꯒꯤꯅ 5 ꯐꯥꯎꯕꯗꯤ ꯃꯤꯊꯥꯏ ꯍꯥꯞꯆꯤꯟꯕ ꯅꯠꯇ꯭ꯔꯒ ꯃꯩꯈꯦꯠ ꯍꯥꯞꯆꯤꯟꯕꯅꯆꯤꯡꯕ ꯆꯠꯅꯔꯤ꯫ ꯃꯁꯤ ꯃꯨꯟꯅ ꯅꯩꯅꯔꯒꯗꯤ ꯃꯤꯊꯥꯏ ꯑꯃꯁꯨꯡ ꯃꯩꯈꯦꯠ ꯌꯣꯟꯕꯁꯤꯡꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯔꯛ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯍꯪꯅꯔꯤꯕ ꯑꯃꯁꯨ ꯂꯩ, ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯄꯥꯛ ꯁꯟꯅ ꯎꯔꯝꯕ 2000ꯒꯤ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯕꯦꯡꯛꯇꯁꯨ ꯎꯈꯤꯗ꯭ꯔꯦ, ꯗꯨꯀꯥꯟ ꯑꯃꯠꯇꯗꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯨꯄꯥ 2000ꯒꯤ ꯀꯔꯦꯟꯁꯤ ꯅꯣꯠꯁꯤꯡ ꯑꯁꯤ ꯊꯑꯣꯏꯅ ꯕꯦꯡꯛꯁꯤꯡꯅ ꯐꯥꯖꯤꯟꯍꯟꯈ꯭ꯔꯕꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯑꯆꯨꯝꯕ ꯈꯪꯗꯕ, ꯑꯔꯥꯟꯕꯅꯤꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯃꯑꯣꯡꯗ ꯂꯨꯄꯥ 1000 ꯆꯠꯄꯤ ꯅꯣꯠ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫